अहानबद मरु एबा पाउ यूनियन मिनिस्टर ऑफ स्टेट R.K. रंजन ना इंडो म्यांमार बॉर्डर मनाकी हाउलेन फाइ विलेज चटुना यंगसिन खिबगा लोइनना मरी लेनबा लोइसंग की मकोक थोंगबसिंगदा पाउता कया सुपीख्रे मफम कयादा कुंथ्रामाथोय सुबा इमालोन नुमित थौरम पांगथोकनख्रे सेक्शन बवाटपना लम मपु ओइरिबा आइखोइसे योंगना तानबगी फिबम अमदा लैरे हाइना चीफ मिनिस्टर एन बिरेना नुंगनांगबा फोंदोखरे सेंडियक्ता मणिपुरी लोन अथुबदा यावरकलगनी सिविल सर्विस एग्जाम सिंगी एग्जाम सेंटर असि इम्फालदा ताहननबा पार्लियामेंटा पुथोकनबा सेम साबा लोइरे हाइना राज्य सभागी एमपी निंगथौ सनाजाव लेसेंबना फोंदोखरे लाकलिबा निंगथौकाबा नुमित फावबगी मनुंगदा 6 पोट संगबम जिला परिषद की मनुंग चन लैरिबा लौमीसिंगी फंगफम थोकपा हार पिबिद्रबदी नुमित अदुगी अहिंग नोंयाइदगी नेशनल हाईवे 39 थिंगबगी खोंगजंग संगसिनबा लाउथोखरे यारिपोक पुलिसना वारी सानसे हाइना कौखिबा मियोय फाजिनखिबाबु यानिंगदबा फोंदोक्तुना यारिपोक खोइरोम लाइमांगदा लाइकाई मियामना वाकट मिफम फमख्रे कंडीशन यावदना थादोक्त्रगदी जेएससी सेमदुना अकनबा खोंगजंग संगसिनबा वारेपनख्रे मणिपुर प्रजा मियामगा लाइसंग अमा ओइरिबा रिम्स हॉस्पिटल असि अमोट पतन पिकथले पुक्सेल सेंगना लाकपा डायरेक्टर सिंग रिम्स द हेक योरपगा अमोट पहेक्ता तौनिंगबगी वाखल फावबगुम तौवी हाइना यूथ कांग्रेस की लुचिंगबा निंगथौजम पॉपुलरना हाइख्रे खुरमजरी टाइम्स ऑफ मणिपुर की नुमिदांगी पुंग मापन की पाव मीटिंग ताबिरिबसिंगबो तराम ओक्चरी हौजिक पाव संदोकन पिजरी मिनिस्टर ऑफ स्टेट एक्सटर्नल अफेयर्स एंड एजुकेशन R.K. रंजन्ना मोरेदा लाक्तुना इंडो म्यांमार बॉर्डर मनाक हाउलेन फाइ विलेज यंगसिनख्रे अमदी इंटीग्रेटेड चेक पोस्ट ICP दा मिफम पांगथोखरे यंगसिन खोंगसत अदुदा BJP ST मोर्चा मणिपुर प्रेसिडेंट की वाइस प्रेसिडेंट जे खोंग साइना ताराम ओक्तुना लेंगयान पी खुदोल तमदुना इकाई खमनबा उतखी तुंगदा मोरे की ICP दा चतुना मिफम अमा पांगथोखी हाइरिबा मिफम अदुदा TN हिल्स हॉर्टिकल्चर सॉइल कंजर्वेशन की मिनिस्टर लेटपाउ हाउकिप अमदी मरी लेनबा ICP दा लेरिबा तोंगान तोंगान डिपार्टमेंट कयागी मकोक थोंगबसिंग डेप्यूटी कमिश्नर टेक्नोपल अमदी टेक्नोपल डिस्ट्रिक्ट पुलिस की मकोक थोंगबा ऑफिसर कयागा हकथेंगनन उनदुना मखोइदा लेरिबा फैसिलिटीज सिंग अमदी ICP दा थेंगनरिबा खुदोंग चातबसिंगी मातांगदा वाखनखी ICP की कॉन्फ्रेंस हॉल द फमखिबा मिफम अदुदा मिनिस्टर R.K. रंजन फोंदोरखिबदा इंडो म्यांमार बॉर्डर सिल तौखिबा मरम ओइरगा हौजिक लेबाक अदिंगी ओइबा थबक लेपलबसु म्यांमार की माइकैदगी गेट हांगलकपा मतमदा मथौ निंथिना तौनबा डिपार्टमेंट कयागी मकोक थोंगबा ऑफिसर सिंगदा खंगनखी लोइनेना NHIDCL की मकोक थोंगबा ऑफिसर सिंगदसु इम्फाल मोरे लंबी NH 102 अथुबदा थबक यांगसिनदुना लोइसिनबसु माकना खंगनखी तुंगदा इंडिया अमदि म्यांमार लेबाक अनिगी ngमखै परिंगदा खुंदारिबा हाउलेन फाइ विलेज चटुना मफम अदुगी ngमखै परिंग सिंगसु हकथेंगना यांगसलमखी लैंग्वेज डे मणिपुरी आइखोइसु पोटसक अमबो फंगे तानबा यामना हई अदुबो पोटसक अदुबो फंगलबा तुंगदा मखोंग सोंबिबगी वाखलोन कया चेंदबना आइखोइगी जाति असि तपना तपना मुठरपगुम ममितारी मधुमकना ngasiदी lam mapu oiriba aikhoise yongna tanbagi phibam amada leire haina chief minister N Birena nungnangba phongdokre wafam asingasi Manipur language day state level celebration committee department of art and culture amadi directorate of language planning and implementation na puna khusam naduna palace compound da leiba maharaja secretary auditorium da pangthokiba 38 Manipuri language day imalon numit ka mari leinana पांगथोखिबा थौरम अमदा फोंदोखिबनी थौरम अदुदा मणिपुर लैंग्वेज डे स्टेट लेवल सेलिब्रेशन कमिटी की चेयरमैन सु ओइरिबा एजुकेशन मिनिस्टर TS बसंत कुमार MP राज्य सभा लैसेंबा सना जाउबा वर्क्स मिनिस्टर गोविंदास कोंथौजमना डाइस मेंबर सिंग ओइना सरुक याखि चीफ मिनिस्टर न मखा तारदुना मणिपुर असि लिसिंग समापन निफुमापनदा इंडिया दा मर्ज तौख्रबा तुंगदा लिसिंग समापन 153 दा मपुंग फाबा स्टेटहुड स्टेट अमा फंखी
Manipur statehood phangkhiba numitagi ngasi phawbadi state asigi governance kadom maikaida chatlibagi haibasi kanana su khalude mapung phaba state ama oibagi kari karamba thabak thauram sing paikhat khrabagi haibasi khanthabagi mahutta ithakta irangda tauduna laikhibana ngasidi aikhoi se lamma pu yongna tanbagi phibamda lakle aikhoi gi khunai asi na thauna phariba asidi hunnaba chainaba amana ama chingthanaba waikhogi lichatni Thizin humzinba yokhatpa makhong sombibagi wakhallondi kaya chendaba khunai ama oire masimakna ngasidi khunai asi maning halaktuna tapna mutharakpagi lambi ama oire aikhoigi lon asi ngasidi yamna vulnerable oiba lon ama oire miyoi kangbu kharana aikhoigi lon asi sijinadana bakan hotnari phibamasida aikhoigi lon aikhoigi iek aikhoina matau karamna kanjagani yokhatkani haibasi aikhoi munna khanthafam thoki nakalamoromda Lairik Ponglibani Haidona Aranba Yumpam Yaudaba Laipak Amagi Nat Chatnabi Puwari Bolan Miamda Uhanbayaba Lairik Pangpong the Pongba Yaunari Hiramasiga Marilena State Education Department Ki Makada Screening Committee Ama Semlagani Aranba Yumpam Yaudaba Lairik Amata Pongbagi Ayaba Sarkar Asna Piraroi Aikhoi Lam Aikhoi Saktam Aikhoi Lon Aikoina Naksagadabani Natrabadi Endangered Species Amani Hairiba Sangaigumna Aikhoisu Nongmadi Soidana Mutkragani Haina Makna Pendaba Wapam Sufongdoke Aikhoigi Manipur ki khwaidagi sonba pot ama phangnaba tanba matamna am thawai yawe adu phangnaba matungda Upami tharamaga senadabadong akoiji senabidabagi chatnabi mai koida lai aduna koida sum koi si koi jati si extinct tobadong na mutki gadabong na koi lais karigino haiba kanai koi potma tawrage phangne aduga madu manage to koi koida madugi skill laite adu policy laite program laite se kuda moina 1949 na merge tawre 72 da statehood fange statehood ki manung ga Manipur si kamaina karom chalige governance se 49 ki manung ga tawke merger agreement du na koi kari tawke ba kari hai kari pire kari pirakte 71 72 ki du dai koi na statehood fange se kari yauri Manipur si kai bra kai da kana mata nai na ok dum ithak tirang ga harau ra dum legi bi na si koi si lamma pu koi se Yong Natale, to be pure nice. Magna Makataraduna, Aikhoigi Iak Iron Haibasina, Aikhoigi identity ni, identity Yaudrabadi Male Masda Aikhoi lady, Haibagit Toydokpa, Mahelete, Lon Haibasi, Aikhoi Maselki Marakta Unity Purak Nabagi Amatangai Lambi Amani, Maramasina, Aikhoigi stat as the lady by indigenous language, Tamningba, mother tongue, Nataba, Manipuri, Mahiroi Singda, Akhanaba Fund, Amadi Scholarship Pinanaba Taurang, Paikalagani, Masigi Nungi Oiba Pandamdi, Aikoi Maselgi Marakta, Lon Paudok Naduna, Amaga Hena, Naksin Naduna Amadi Unity Purakpa Asini Haina, Magna Makatake. Taung Bagi, Gavin Kanoma Pitoka, reward Pitoka, Lupa, Lagum, Anini reward Pitoka, Tankulon Tamanship, Kongzai Lon Tamanship. Adigi Tado Lon Tamanship. Tado Kongsai Tangkul Mau Marana Meteron Tam. I coin a Mokri Lon Tam. I say, I got a poto. See, put my arms to Matok, Sisi. I don't know, Sisi, a Basanta Shiori, a kind of Shiori, director Shiori. See, immediately hope you. On my day, Massa Tangkulon Tam in wishing the Simon Bito. $100 money, but equally future, equally value, she did $100 labor for money. Sen Yekta Manipuri Lon Atuba the York Lagani, Civil Service Exam Sing Exam Center as the Impal the Tahanana Parlamenta, Putok Naba Sem Saduna Ladingai, Atenba Mipam Oikibana, Putok Pangam Hotre Haina, Raja Sabagi and Piningto, Sanaza Wale Sembana Pongdokre, Wapama Singasi Manipur Press Club the Pang Tokpa, Kuntramatoirak Suba, Maite Lonbo, Indiagi Nipan Suba Sedulda, Jan Kiba Numit Palan Toram the Pongdokibani.
Wakalon manaba apunba kanglaipak wamana sinduna pangthokiba thauram aduda wamagi president M Naukomba Lausalgi president M Churamani amadi oja namoi tombasu saruk yakhi thauram aduga mari lainana wamana pangthokiba maitelonda sairing ibagi athoi ahen ta nakhiba adugi makok mathang takraba singda sairing sing miyamda pathokhi wamagi members sing yauna miyoi kyana saruk yakhiba thauram aduda wamagi secretary general P Thakabana dising mga samapan merpudarani thoigi August ki tangkun ngasi numit asta Manipuri lon bu Bharat ki Nepal suba schedule da chankhiba numit ni numit asna lakpada matamatuda miyamgi apunba thaunana mai pakhiba aduda saruk yakhiba singi mafam da su ikai khumnaba uchari adubu hairiba matam adudagi schedule da chalaba su lon asi ka hena chawkhatpa amadi oidri masi aikhoi pina chawkhat minana ba hotna si haikhe thauramadu saruk yakhiba Rajya Sabha gi MP ningthau sanemba laisa jaw sana jaw bana isagi lon iyak laizaba phurup ama oina malemgi mimangda maning tamna laizaba aduguma makhalgi phurup amani hairiba lon asi Bharat ki Nipan suba schedule da chananaba hotnabada state asigi miyamna amatta oina thengnakhiba adugi dabak makhoigi mafamda ikai khumnaba uchari adubo hairiba lon asi hena chawkhatnaba aikhoi puna hotnaminasi makna MP oirakpadagi lon asibu Bharat ki classical language ta chananaba parliament ta photokhi soinina Jangani haibagi thajaba sulai amaromda Bharat ki senyak tasu aikhoigi lon asi athubada yaurakpa yabagi thajaba sulai maramaduna ngasi pangthok liba thoram asina makhatana aikhoigi lon asi hena chawkhatnaba punna hotnaminasi haikhe lon si Nepal suba schedule sangiba si ila sangiba dati haigire aikhoigi 1980 ga 7 saidagi adugi mamangde su adum bongi hawda kala hena yo kanhan di ba kala hena koigi padagi basi sahi manga taruk smana 1987 sai de hawda 1992 sida haiba bilun si Nepal super schedule mani sangi bani adu hoji phagu sida koigi yuma Bharat Samvidhan ki Nepal super schedule sali basi loni kunna Manipuri yaoda Delhi yaoda lon kunna di khoi sure Lakleba tingthokaba numit phawagi manungda 6 pot sangbam jila parisat ki manung chana lairiba laumi singi phangpham thokpa har bibidrabadi numit adugi ahing nongyai degi National Highway 39 thingbagi khongjang sangsin anaba sem saba loikre lanai khudong saba kharagi dambak har piu hai khiba leite laumi singda har matam chana phangananaba honarubada mikhalga mari leina hanbada oina uhanba asi miyamda lana pauthoknaba agriculture loisangna hotnarakpa laibak thibani haina jila parisat asigi members su oiriba Impal West ki upa adakchia Laistram Bobina phongdorakre har phangdabagi matangda khongampat mantri lekai da pangthokpa paugi mi phamamada Bobina har matik sana lai haina lauraga jinga khutka manadabagi mahutta mari lainaba loisangda lobuk kumduna har phangpham thokba laumi singda har pibiu MLA na pibada kona haudaba jila parisat asigi manung chana lairiba laumi singi Aadhaar card amadi law pata sing matik chana lai niyom sumna thabak tausi loisangda phamduna laithoklaga laumi singna har phangdabagi matangda thengnariba saitheng sing asi laksin bangam loi haina makna mari lainaba singi pukning chingsinke Haja ningi badi bot lep ko daba mioi lanai mioi singna ai bot lep ko daba ai mana har piu haina ai prakadong da propose to gi bulaite adu loina na isagi lanai gi interest ta leiba ki oina tawnariba angam ba tawnariba si mo da lanai interest ta kaigumba single har bm piu hai gi bulaite khungang gi phanghau daba praja miyam ji gi kholau du gi matungina phanghau daba sing ji pibiu haina akhoi di yam phajana ward member sing loina tanaraga screening tawraga kana da kana chita hori Honorable MLA na nungsibidina pibireba mayamji marakta thunghauda kana thunghaude haibana chingbaji akhoi screening tawraga si mayamji loina screening tawraga akhoi ready da thamjabani department na pangpi da pibe da ya pote kana haiba potu akhoi pangpi da pibe ya deba guideline du matungina akhoi leiba pata singji akhoi xerox tawjadana sumaina lausandana aduga piraiba pata singji Aadhaar singji manungda pata enclose holi si maram chana piu haibani maram chada da department da har ni gi bulaite director na sidai sida haibiri balomi singda har piri hasi director gi masa yumda
चाइबिरिब्रा हारसे मसी हार मसा युमद चाइबोरगदी लौ फरमनी अदुग लौमी सिंगददी ngasi फावबगी मनुंगसिदा अखोय कुमसी चहिगी सिंगल हार यूराबियम फंद्रियबा अंदा जेटपीदा हर कांदा जेटपीना तानबदा ngसागी भोट लेपदबनी हना बदनाम पीबसिमा मसिमदि डायरेक्टर मसा si wakan yaudabani haina ai thamjage ꯀꯔꯤꯒꯨꯝꯕ ꯍꯥꯔ ꯐꯪꯍꯟꯗꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧꯀꯥꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 38 ꯑꯁꯤ ꯑꯩꯈꯣꯏ ꯕꯟ ꯇꯧꯖꯔꯒꯅꯤ ꯃꯁꯤꯗꯩꯗ ꯂꯧꯃꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯧꯃꯤ ꯑꯌꯥꯝꯕꯅ ꯕꯟ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯐ ꯐꯠꯇ ꯊꯣꯛꯂꯛꯄ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯁꯔꯀꯥꯔꯅ ꯄꯨꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯊꯥꯁꯤꯒꯤ 13ꯗ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯃꯌꯥꯗ ꯅꯨꯄꯥ ꯑꯃ ꯁꯤꯅ ꯐꯪꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁꯅ ꯋꯥꯔꯤ ꯁꯥꯅꯁꯦ ꯍꯥꯏꯅ ꯀꯧꯈ꯭ꯔꯒ ꯐꯥꯖꯤꯟꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝ ꯂꯥꯏꯃꯥꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯃꯔꯤ ꯂꯩꯅꯗꯅ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯥꯁꯤꯒꯤ 15 ꯐꯥꯎꯕꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯊꯝꯗꯅ ꯊꯥꯗꯣꯔꯛꯇ꯭ꯔꯒꯗꯤ ꯖꯦꯁꯤ ꯁꯦꯝꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯥꯌꯣꯟꯃꯤ ꯅꯤꯡꯁꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯁꯤꯅ ꯐꯪꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯣꯏꯔꯣꯝ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ ꯇꯣꯏꯖꯝ ꯅꯔꯦꯁ ꯑꯃꯁꯨꯡ ꯈꯣꯏꯔꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯥꯏꯈꯣꯝ ꯗꯤꯖꯦꯟ ꯐꯥꯖꯤꯟꯈꯤꯕ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ ꯄꯨꯂꯤꯁꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯅ ꯀꯧꯈ꯭ꯔꯒ ꯃꯔꯝ ꯑꯃꯠꯇ ꯄꯤꯗꯅ FIR ꯄꯥꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯊꯨꯕꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯂꯧꯈꯤ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯃꯥꯌꯣꯟꯃꯤ ꯅꯤꯡꯁꯟ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯄꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯤꯌꯨ ꯃꯤꯁꯤ ꯑꯗꯨꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯌꯣꯟꯃꯤ ꯅꯤꯡꯁꯟꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯕꯤꯗ꯭ꯔꯤꯕꯅꯣ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕꯤꯒꯅꯨ ꯂꯥꯛꯂꯤꯕ ꯇꯥꯡ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ JC ꯁꯦꯝꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ ꯃꯁꯤꯗ ꯃꯈꯣꯏꯗꯒꯤ ꯀꯔꯤ ꯀꯔꯝꯕ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯄꯤꯕ ꯌꯥꯕ ꯄ꯭ꯔꯨꯐ evidence ꯐꯪꯂꯕꯒꯦ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯨꯐ evidence ꯐꯪꯕ ꯑꯣꯏꯔꯒꯁꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯅꯥꯀꯜ ꯅꯥꯝꯃꯒꯤ ꯋꯥꯀꯠ ꯇꯥꯔꯒ ꯋꯥꯟ ꯁꯥꯏꯗꯦꯗ ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯤꯔꯦꯞ ꯂꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤꯅꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯐꯥꯕ ꯌꯥꯅꯤꯡꯗꯦ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯒꯅꯨ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯈꯣꯜꯂꯥꯎꯁꯤꯡꯁꯨ ꯂꯥꯎꯈꯤ ꯊꯥ ꯀꯌꯥꯒꯤ ꯃꯤꯗ ꯗꯦ ꯃꯤꯜꯒꯤ ꯊꯕꯛ ꯇꯧꯖꯔꯤꯕ ꯀꯨꯛꯁꯤꯡꯗ ꯄꯤꯒꯗꯕ ꯑꯣꯅꯣꯔꯤꯌꯝꯒꯤ ꯁꯦꯟꯐꯝꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯄꯤꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠꯀꯤ ꯇꯥꯡ 12ꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯤꯗ ꯗꯦ ꯃꯤꯜ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ Y ꯏꯟꯗ꯭ꯔꯥꯅꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯅꯤꯌꯟꯒꯤ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ Y ꯏꯟꯗ꯭ꯔꯥꯅꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 1,000 ꯈꯛꯇꯃꯛ ꯄꯤꯕ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥ 10 खक पीब ऑनोरियम असि 2020 अक्टोबर थागी मनुंगदगी ngasi फावबा पीदना फाजिंदुना लेख्रे अतोप स्टेट सिंगदा कुक सिंगदा पीरिब ऑनोरियम सिंग हेनगतुना 10,000 गी मथक्ता पीब यावख्रे अदुबु स्टेट असिगी ओइनदी सेनफम हेनगतपगी मवोंगसु उदे अदुगा पंदुना लेरिबा थाक्यागे सेनफमसु पिथोकपगी मवोंगसु उदे ममांगदसु चाक थोंबा लेपगी खोंजंग संगसिनबा लेख्रे अदुबु लैबाक असिना ngasi फावबदा पंदुना लेरिबा थाक्यागे सेनफम पिबिदना लेरि यूनियनना थमजरिबा वाफम असि लुमना लौबगा लोइनना अथोबदा सेनफम सिंग पिथोकपियु करिगुंबा पिथोकतबा तारबदी लाक्लिबा ऑगस्ट के 22 दगी चाक थोंबा लेपगी खोंजंग संगसिलगनी हाइखे मिड डे मील की पैसा से इसिंग थादग्रबा पुन्ना असिगी पिजरिसे थारैब सेंटर की पैसा से अखोई ngasi लेंगासिन इसिंग द पुलप थादरिब्रा मसी लौखपिरो इसिंग लौखपिरगा अखोइबु मिड डे मील स्कूल की आंगांजिंग मसा फनबा चाक थोंबसिदा मतेंग पांगबियु हाइजबनी लोइनना मसीदा सुम येनबा लेतना तप लेतारगिदी लौथोके लौथोकबिरो छिनेबा अदो ngasi प्रेस मीट फोंदोकजरिदना ngasi पिजरिबा आइबे सिरोनजिदा असेंगबा मरिक चुमना हाइरे मतम सांगना प्रमोशन की खुदोंग चाबा फंगदना लेरकलबा प्राइमरी टीचर्स सिंगी फंगफम थोकपसिंग
Phanganbinaba Lengaki Mari Lainaba Singna, Hotnabiu Haina Graduate Teachers Promotion Demand Committee for All Manipur Primary Teachers Hindi Primary Teachers ki Convener High Somendrona Phongdorakli Wapama Singasi Kai Samthong Model High School Campus the Pangthokpa sit-in protest ka Mari Lainana Paumi Singa Unaba Amada Phongdokhibani Graduate Teachers Promotion Demand Committee na Sinduna Pangthokiba sit-in protest aduda Primary Ozakiana Sarukyaki Convener High Somendrona Makataraduna Primary teacher da graduate teacher da promotion pinanaba Manipur Lenga ki Education Department na mari lainaba ZEO singda oja singi performa sing adu verified tawraga pirak naba order thoki ZEO singda pikhibu order aduda palliba sing adudi matam ama and Pravina director oiba matamda thokiba notification adu nathai duna haibadi nathai na naba hotnabani promotion line da chawrakna oja lising mangagi mathakta lairiba asigi Laibak kari oigadage haiba tambangam dana leire marak asida oja kharana amuk ayat papirak tuna hiramasigi matang da court phawa yongna duna leiri bani sahi kontra rom hena promotion ki khudong chaba phangdana laklaba primary oja singda mari lainadaba rule mayam ama pusilaktuna namduna promotion pidana ba hotnari amaram the university amadi higher education ki director na thokpa order amada primary teachers sing ase bad training Chatpa Yaroi Haiba akan bawa phamama supalli primary teachers singi promotion line asida chamam na ba amate na bawa pham kya ama pusilakli ba asiyam na laibak thibani oja sing asigi fundamental rights sing namthabiganu hiramasgi matang da Manipur lengakna mityeng changbiduna athubada promotion gi khudong chaba phanganbiu haike 2016 RR 2016 RR 2016 RR 2014 OM 2014 AM si chanaba yadaba poni adu India gi mafam matai da su leite sigumba loje sumba keno je India gi mafam matai da su akhoi phanam thijale leite Manipur na tongning ba tawba adagi bureaucrat officer kharana magi vested interest ta tongning da tawba tongning da thokba then sigi order se handaki August ki tang manga da senior administrative officer koi Sorai Sam David na 50% yobagi performa kawraga hajik 50% yobdadi promotion kahalo haibagi kaino amasu thorang amasu changjal leiba adu revoke taw haiba wafam jo koi phami ba sitting sida koi yaujari bani Tribal Research Institute amadi Institute asigi tawriba thabaki mawang matau kayagi matang da CSO tarahundoi amadi student body gi joint coordinating committee na lengak asigi chief minister yauna mari leneba department amadi miyoi singda demand kya yarba memorandum ama pisin kheba adu hojik phawba thabakta onthorakta ba haibase laibak thibani maramaduna pisin kheba demand sing adu gi chapchaba pawkhum ngasidagina numit 10 phawgi manungda committee asta khangalakadabani haina ngasi Manipur Press Club ta pangthopa pawgi mi phamamada committee asike convener Singden Liu Panbaina Phongdokrei Makna Makataraduna Haikibada Sayi Asik July Kuntaruk Amadi August Tarataruk the Pisin Kiba Memorandum Adu Tabakta Ontok Pirakani Haibiki Hazaba Amagalonana Matam Kaya Asingai Duna Lakpani CMO Dagi Paukum Ama Lakadra Haina Kanduna Lakpani Adubu Marilainaba Singna Hiramasigi Matangda Kananaba Wapam Amata Hairak Palatri Maramasna Lengaksna Demand Sing Asi Yabiraga Chap Chaba Paukum Ama Numit Taranigi Manungda Piraktaba Taragadi Ban Blocket Amadi Protest Kaya Yauna Agitation Sangsilagani Haike CM the so appoint a memorandum to be great. Ma Unana Bush appointment to Logan Tori, Nasi Pamla Papa, and Santi de Masik the Pacono Manipur Masana Tabra. Mana Sasansi Piraga, Mayami and Manipuri Moko Elegadi, Masamana, Mayamasina. Kari rumah awat pada darkar dai ba ningai to rumah tam na kari pamle na kai dawe hadu tiba hai se mathau na tra hai bo pam si pam janingi aduna ma se koi sahi mangagi right piraga prasami yang na sahi mangagi di yai phana ba prasami yang to rakani ha bi wakhalon da koi na prasami yang sa bot si piraga pam lang adu da mayai tambal da koi na kan ni prasami yang na hai Makata papa presenting it a break amtang rosary. Ishwar Bhairamaga, Isagi Laibok Pabo Ohidmangam, Jantra Mantrada, Hai Singlaba, Kanglaba, Baba Musa Khan.
luhong khongdongbada yum panbada apanba oiba karbar yadaba thabak mafam natai chadaba imung santi leitaba nari tinadaba matai manaw khatnaba saunaba migi posem jadu ana layong khangdaba nupi atombidagi ngakthoknaba macha phangjanaba angang leitaba lehenba ngami sendon kon bangamba icha isuna haiba indaba imung manung tinaba yadaba mani mamau chanadaba amuktang laklaga tanabiyu adongi kanaba phangani punamak afaba purappa ngamba Baba Musa Khan Hatta opposite oil pump near public hospital. Contact number 9863831004. Break ki matong na makataba pau pizari. Manipur Praja Miyam gi laisang ama oiriba Rims Hospital asi amot patana pik thalam le haina MPCC Youth Congress ki luchingba ningthauzam popular na haikrei matam kaya gi mamang da Rims ki matang da thizilakhiba galoinena ngasi Congress ki mihut kangbo amana Rims ki phibam yangsin ki bagaloinena pawmi singa unaba amada popular na makhatara dun haiki puksel segna lakpa director sing Rims da hek yaurpaga Motpa hekta tauning bagi wakal phawbagum tawre Professor M Rameswar asi Deputy Director Hapsin duna aranba thong sathare Professor M Rameswar bu Deputy Director oina Hapsin khrabanina magi operation tawgadaba sing postpone tawduna leire e santegi matamda Delhi wages da khwaidagi yamna happa oiri aduga nongma nomgi khuchuman lupa chamri kuntra Pigadabada suplatagi lupa chaniga kunmanga khakpiduna thabak suhalli masina maram oiraga mamangda irang tawkhibasu laikre hauzik Rims manung asida mathong khangdaba kaya amasu lairi mahakna haiki Rims ki director na contractor singna soi ama tawhanbada chada maridagi manga phawba percentage lawi hainare masi lalamgani haibadi thajade hauzik Rims ta anaba yengba lakpa matamda mapalda chatuna test tawri aduna Rims ta khutlai atangba leibagi kanaba miyamna phangdre haina mahakna haiki Ministry of Labor Government of India की instruction की मतुंग इन्ना नोंग मगी Delhi wages सिंगा सागा दबस लुपा चमरी का कुंथानी अदुबो सीधा प्रोफेसर ए सांतना सारी बसिना नोंग मदा खाली 225 थोई बच्चे रोल सिना आई कोई 430 नोंग मगी पी दबा यारो है ना Delhi wages कांगुन नान इरांग ताऊ घरबनी चाउना सारो टॉयलेट बाथरूम फजना सारो अना लायंग संग फजना सारो है बदो मधु मयाम दो साददना horizontal buildings akta macha sara lamje mayam manghal ba Rims manung da lam aduki matik manghalli paisa aduki matik manghalli taung ba kusi tawraga leire adudi future da chawkha thorangi kamai tawdoino Nipan suba schedule da Chalaba Manipuri loan as the Yauriba Lonyan Sing asi, Semdok Nabakang Herbe Scholar Sing da, Nainabagi Matam Oire, Haina Lang Tawal SG MLA Kesiamna, Fongdokre, Wapama Sing asi Manipur Press Club, the Pangtoki Bakuntrama Toirak Suba Manipuri Language Day, Imalongi, Nimitki Palan Tauranga Marilena Wangang Bada Haikibani. Patriotic Writers Forum PAWF Manipur Sindana Pangtoki Batharamadu da PAWF ki President and Khamba Luwang PAWF ki Patron Member Dr. N. Santa Bangladesh Manipuri State Sangsat Silat ki Assistant General Secretary K.I. Somendro Amadi Award Donor Sobita Maibam Susarukya ki Thauramaduga Marilena KC Mangang na iba Aikhoigi Hozai Koba Lamkoi Wari Amasu Fongki Masiga Loinena Pacha Maitai Literary Award Lisingani Kuni Thoigi Oina M. Premojit Dr. Saros Nalini Arambam Parent Literary Award Lisingani Kuni Thoigi Oina K.I. Anesori Amadi R. Cutting Tangkul Literary Award Lisingani Kuni Thoigi Oina Debzani Yumnam da Award Sing Khusinaki Thoramadu Pangthopagi Matang da PAWF ki Secretary Rakesh Nauremna Forum na Manipuri loan ba Nepal suba schedule da chankhiba numit asibo palan thoram pangthoktuna aikhoigi loan asibo hena chawkhatna ba punna hotna minasi schedule da challe haiduna taraina leithokum se haiki sibgas wakiba MLA kesyamna imalon haibasi yamna maru oiba wa amani isagi loan yek leizaba phurup ama oina Lairamba asi malemgi miyamgi mamangda chawthokchaningai ni masida chawkhatpa haitraba amadi isagi loan amadi yek lei haiduna ningtamna Haiba ngamdrabadi kari kanagani ngasigi nubit asida Manipuri loan bu Bharat ki Nepal suba schedule da chankre haiduna line leithokpa yade hene chakhotna ba hotna bada ama akhoi punmakna chakhotna na ba loan asibu chakhotna na ba hotna ba ama changi amaramda akhoi gi oiba loan da atopagi oiba loan kaya yauriba asisu semdokna ba akhang ahai singna hotna bagi matam adu oire haike
Manipuri ki lon nungsiba Manipuri nungsiba ji mapang na riba Bangladesh ki Manipuri sina hiyan na thamoy na mamita ko rin adun ay ko na sobrang chari kozai ka salaga koi neta jam tirabon ki murti ma ay na kacharaga adi kimani thong da su chacharo ko kanya mai tingi ari ba sanabi Nimom dari klaba korma thamai thamba korma oi de ba di mojai bangsinga daho Babina Speciality Hospital American Oncology Institute amadi BD Private Limited na sindona state asida ahanba oina chemo port hapagi matangda workshop ama pangthokre cancer patient ahumda lemna chemo port hapkre sajiwada leba American Oncology Institute asigi conference hall da pangthokhiba workshop aduda Tata Medical Center ki senior consultant breast surgeon Dr. Sanjeev Kumar Agrawal American Oncology Institute asigi senior consultant surgical oncology professor S. Opendra Yauni state asigi tongan ba hospital singdagi Dr. Yankhai Romna Sarukyaki workshop asigi matang na wangang na American Oncology Institute ki consultant surgical oncology Dr. Dhanavir Thangjamna chemo port hapa haibasi chemo kaplagadaba anaba singda chawna kanaba biba port amani chemo Kapana singli mangsilakpadagi chemo masing suna kapa ngamdabagi khudong sadaba kaya tatana mayoknari karigumba chemo port asi hap khrabadi khudong sadaba sing asi kokhanba ngamgadoribani chemo port hapagi thong asi atop state singda matam kayagi mamangdagi chatnaba hokre patient singna thong asi chathaba matamda karigumba potlam ama hapsingani haibagi mi paiba lei adubu thong asi sathaba matamda karigumba amata akaiba leite chemo port asi Jangchata tongan ba makhal khenabagi matung ina lupa lising taramangadagi kulumdoi phawba pi hapagi charge na mapan lamda lupa lising kun mangadagi kuntra phawba lawi adubo state study mapan lamdagi sel tanaba hapagi charge lawgani amaromda chemo port hapa matamda karisu luba surgery ama tawbanate ngasi workshop asida hapkadoriba angang ama yauraga patient ahum asi ngasimak adum yumda hankiba yagani haiki amadi hankigani haina makata na phongdokhe chemotherapy ki hidak sing kap matam da koi patient sing gi magi singli vein sing je am matam da soksan ba adi singli phang ta badagi chemotherapy kap ngam da na chemotherapy lotion da ba korpat ta su yam yawe adu sigi device hap kragadi magi sagi chemotherapy je koi uninterrupted da lep letana dum phadana kap thabe chahi amara chahi ani muk dum hape masi khoigi mapalom dadi khoigi india gi outside haitare go metropolitan city di amba patients in chemo kap kadabla ragadi chemotherapy kapagi keno je process dum sanai ado khoi manipur da sigi tradition je khran niam na chale maram je khoigi patient awareness laitaba habadi sichi am luba device ni gaina khanba khoigi yu tong da thamdore gaina khanba ki ba sum yawba Siza Hospital lamda masida sports surgery amasung joint replacement ge lamda achauba ahongba puraktuna lam ani asida lamda masigi miyam gi maru oina sanaroi singi damak sports medicine da chauna ahongba puraknabagi pandamda medical speciality hospital Kolkata amasung Siza Hospital Langol ga kusamna duna thabak tawminana ba yanakrai hiramasigi matang da ngasi health Villas Langol da leiba Siza Hospital and Research Institute SSRI da pangthokiba paugi miphamamada Siza Hospital gi Managing Director Dr. K.H. Palin hai lamda master sports medicine gi lamda achauba ohongba puraktuna miyam maru oina sanaroi singda kanaba pinanaba honaduna lakli masigi manung chana Siza Hospital na healthcare provider ama oina haudokiba matam kharadagi knee replacement mai pakna chathaduna singthanangai oina lam masida sangsin bangamlakli masigi makhatarakpa khongthang ama oina knee ankle surgery da thoidok hendokna Eastern India da maming leriba medica super speciality hospital ga collaborate tawduna doctor technician amadi staff kaya medica gi makhada training piduna henna mai pakna changsinna ba hotnari masigi manung channa medica ga Siza Hospital ga punna thabak tawminanaba khongthang asi paikhalakpani medica na arthroscopic surgery tawduna knee replacement amasung sports injury management mai pakna chathari masidagi laibak asigi miyam maru oina sanaroi kaya khudong chaba piri amaromda extra corporeal
membrane oxygen samna ECMO hairiba method asi sizinaduna haukiba matamsingda corona positive oiba mioi kaya layeng sathabada chauraba thaudang lauduna lakli Siza hospital na cardiology cardio thoracic surgery amasung orthopedic khaknatana atai hiram singda medica super speciality hospital ga khusham naduna thabak tawnana hotnari haina palina makhata ki paugi mi phamadu da saruk yakhiba medica ge senior vice chairman dr Vikas Kapurna hai medica na hauki bachai tarani thoirom asida Siza hospital ga khusham naduna ana layengi lamda thabak tawminaduna lakli maruoina medica na ni amasung soldier ge surgery da mioi lising mari rom mai pakna layengkhre haujik su khongthang asigi makhada Manipur da su doctor technician kaya ahenba training piduna lamdam asida su ni replacement amasung sports injury management mai pakna Jathanaba hotnari video conferencing amasung telecommunication gi khuthang da su kanaba piri amaramda lamdam asi sports da ngauzaba ama oina Laibak asigi tenatana malemgi thakta sanaroi kya puthokduna laibak asigi mingsat purakli maramaduna lam asida ehenba thabak tawminaduna afawo sanaroi kya hena puthokpa ngamhanduna sports ki power oiriba Manipur asi hena chawkhat hananaba medicana pandam thamli haike large number of ECMO and they have helped corona patient probably the maximum in eastern India in the country ECMO sinaraga corona layeng se country sigi quite yam yeng gi basi moini ECMO machine si quite yam na lay adu haiba kaino si facilities ko ju lay re aduga adugi damakta ko training thagani loina na tonga tonga ba technical line da koi exposure line na damakta adugi di moigi higher authority ga dum ngangna dana dum la bane aduna darkar bi matung na koi update tongna ba koi panagani sini aina koi site gi thamjani ba. So it is our responsibility as surgeons in sports medicine to look on this side of the country and make sure that we produce and give the best sports facility in this part of the country. So by collaborating with SIJA, which is the biggest healthcare provider in private sector in Manipur state and in this part of the world, we want to make sure that both of us handhold each other to not only train the doctors, train the people, at the same time bring the best in sports injury management here. If it is possible here itself in the hospital, sometimes some complex procedures are not possible, then we can do it in Calcutta and we can have a good rehabilitation in this hospital. Imphal West District ki Tarung Thangwai Banda laiba special class contractor Zizi Rongmai thabak mapung phana sudana Minam laga lauthokiba lupa crore ama lak yangkhaini thoi lising kun ga chamri supna mari numit taret ni gi manungda pikhalak na bakhangan kre Imphal Municipal Corporation ki engineering officer ke Romeo Singhana tha asigi taratare ta thokiba order amana Zizi Rongmai masada khangan kre hairi hiramaduga mari lenana secretary to CM Mahut Minister Thangmai Ban AC ki MLA Ket Joy Kisan IMC ki caretaker Mayor Commissioner Mahut Director Mahut IMC ki Department Inquiry Committee ki member sing amadi City Police ki OC dasu serol thaduna khangan kre hairi Pawasina hai Zizi Rongmai kauba special class contractor amana Thangmai Ban AC ki tungan mamafam singda dran retaining wall maira sang amadi slab na chingba thabak suba loisindana sel lauthokibani hiramasagi matang da tarani thoi suba Manipur Legislative Assembly gi mi phamgi July 25 da wahang pahongi matam da Thangmai Ban SG MLA KH Joy Kisana pukhalakhi baga loinana hiramasiga mari lenana Imphal Municipal Corporation IMC gi Departmental Inquiry Committee sem khibaga thagat pagi thabak satharakhibani hairi Congress Party di hai ki wafam thabak to onthok tuna lakpa party ni nupi singi yai phana ba thabak kaya so paikhat ki hai na CLP leader Okram Ibobina phongdokre wafam singa si BT rota leiba Congress Bhavan ta pangthok ba Bharat ki Prime Minister oiramba Rajiv Gandhi gi humdraga nipan suba mapok numit palan thawranga madilena phongdokhibani Manipur Pradesh Congress Committee MPCC ni sinduna pangthokhiba thoramaduda MPCC ki President K Megasandra CWC member Gaikhangam Yauba Party ki luchingba kaya su saruk yakhi Laikhidraba Rajiv Gandhi ki photo the CLP leader Okram Ibobina luchingduna laikatuni ikai khumnaba utkhi tungda President K Megasandrana luchingduna apun bagi oiba wasak amasu lauki
Sigumba Mahapurusing Rajiv Jiguma Yang Nahawiba Aduga Magi Matamdani Akogi scientific approach Mayama Taudra India si computer gi country ma lakna ba na tawda mana paikalam ba mayam sing madu akoina kawham thokte moina pamamba akoigi mahapurusing na pamamba sing do akoi congress karmi akoigi ti mathang moigi matung inra India si yamna sakhotpa country ma woina ba yamna shanti hoiba without any violence woina ba honna ba si akoi congress karmi akoigi tawham thokpani aduna ni magi laikhidraba bahar ki prime minister me bachiri Rajiv Jigi Humudra Palak Shuba Mapuk Mise Akoina Palan Taujari Bese. Amuka subrek amatangalawzari. Admission open for Assam Downtown University, the most placement-driven university in Northeast India. Courses offered are engineering, management, pharmacy, nursing, paramedical, science, humanities and social science. For more details, please contact Admission Office of Assam Downtown University, Babupara Bosem Lerak Imphal. Downtown University, Babu. Break ki matung taram nokchere medi makata ba pau singda. More College Department of Higher Education, Government of Manipur na sindana, More College ta Prime Minister Narendra Modi na India bu chakhot na ba hotna rakhiba kaya bu iriba Modi 20 Dreams Meet Delivery hairiba lairik asigi matangda khananai na bagi thorama ma pangthokre. Thoramadu Union Minister of State External Affairs and Education Dr. R.K. Ranjan na chief guest hoiduna pangthokhe. Thoramadu da Prime Minister Narendra Modi na Gujarat ta Chief Minister oibada Karam haina chakhotpa purakhi amadi mahakna India politics ta khongdaduna India hairiba single largest democratic country asibu malem gi thakta chakhotnaba amadi prithvi asta lairiba laibak sangi manungda ijat taunanaba mina thazaba laibak ama oirakhanbagi khongthang kayagi wari kaya thauramadu ta saruk yakhiba More College ki oja kayana mamutana phongdokhi tungda Union Minister of State External Affairs and Education Dr. R.K. Ranjan na phongdorakhibada Prime Minister Narendra Modi na laibak asigi luchingba oibada laingak asigi phangpham thokpa schemes benefits khudingmak India gi mipum khudingmakta thunghanba khakta natana India gi ngamkhai singda lairiba India gi aroiba mioi sing dasu phangpham thokpa benefits sing phangangani haina Tabakana paikatli mafam kharada thungdaba yawba singsu phangnana ba hotnagani amadi handicap oiba yawba mafam singda lairiba praja singdasu asigumba sing asi haibira u haina phongdokhe. State asida ngasi miyoi tarahumdoi nauna COVID positive oiba thengnakhre. COVID-19 command control room amasung IDSP dagi thadorakhiba report singi matung ina ngasi sample chahum ka kunthra mapan test tawbada miyoi tarahumdoi nauna COVID positive oikhibani. Nauna positive oikhiba sing adu Imphal West dagi ama Imphal East dagi Mary Bisanpur dagi ani Chandel dagi ama Churachandpur dagi ahumni hauzik phawgi oine state asida COVID positive oikhiba apunba masing lakh ama lising kunthra mapan ga changa mariputara mapan sure. Positivity ki chang na chada ahum dasmik nipan oiri amoram de miyoi mapan nauna discharge tawkhre haukiba pungpham asta miyoi amata sikhiba yaukhidabaga loina na hauzik phawbagi laikhidaba ba migi masing lising aniga chama nipu humdoida lengdana dumak lairi. Porampata laiba Saina Institute of Medical Sciences SIMS ki founder Yumnam Surjit Kumar na Mahisang asigi mahiroi nupi macha ama nupi oibigi izat manghankre haina pause singda phongna rakhiba asiga mahisang asiga karigumba hiram amata da mari lainade haina SIMS ki principal chief Dr. N. Prabinna sengdorakli ngasi mahisang asta pangthok papawgi mi phamamada Dr. Prabinna tha asigi tarahumdoi digi taramanga phawba mahisang asigi suti oibana mahisang asi oiba study tour amadi picnic ki thauram pangthokhiba laite tha asigi taramari da thoki hairiba Nupa nupi chen chongbagi thaudok asti lanai wafamni mahisang asiga mari lainahan ganu oja ani ahum khaktana mahisang asi chalai banate thaudok aduda chenai hairiba founder additional director yauna oja ani maktha asigi tara tarukta phamkhiba SIMS ki board members singi mi phamna suspend tawkhiba laikre thaudok asigi achum aran court na lefansi miyamna mahisang asibu lanna paukthokpiganu haina makna phongdokhe. Aina yadaba natraga kaigumba posa ama sigumagi case ma lai kwale haibi complaint adui achum aran udi court na
bicharum to jasuno adu sigi manung si da koina college si sok tanabagi damakta haidana koina sagi Dr. Yunam Sujikumar Mangang amadi Dr. Wajid Saha SK Wajid Saha amadi General bu oza ani hai bu oza ani se oza mui punna mui mari se koi college ga umta mai lena de adu moi ge posi halmoina pairamba posting dagi akoina sagi suspend over gi orders koi khot lei jai matum da aduna huji huji ti moi ge kamta mai lena de aduna mayam jim thange juni sida dum koi suspend order that 16 da thopo order ne 16 da koi legal advisor koi jo advisor board member lei jai adu gi potuna to potuna sagi thoa lei jaw pone aduna moi kamta mai lena de ha ngai proof tawge adu ayar pam pibi raklo Thaudok adugi matangda Porampat Kongkham Laikai da pangthokpa paugi mifam amada Sims ki founder Y Surjit Kumar gi machanupi Y Tomthin Nganbina mahaki mabung ahal Surjit Kumar na nupi chelakpa matamda nupi gi maikai degi yaningdaba pamdabagi mami takhide harauna chenbagi matung ina nupi mayumda thillaba matung hek yaubaga nupi mayumgi miyoi singna nupa mayumgi miyoi sing hanba yaroi haina phajinki nupa mayumdagi purakpa potchai sing saghai natana mahak yauna miyoi khara numidang pung nipan dagi nongyai matung pung ama helaba phawba phajinduna thamki amadi phuba chaiba tawrakhi mahaki mabung amadi nupi asigi marakta hanadagi hauna khangna chanarakpana nupi Maikai gi wa khaktamak taraga miyamna lana ubiganu haina makna phongdorakhi aigi inamase aigi ibungna ref tawba natte aigi inamase akoi inamase akoi am pamjai mamana su babana su akoi whole family na inamase am pamjai aduna mayamna aina haijari nupa hoi ref tawre haraga mayamna mob justice sagat biganu nupi khaki wata biganu akoi gi sukrata biyo ref tawba haibase munna thidok biyo ref tawba nupi amaga masan chen ba haibuga khetna balai mayamna khanbiyo si khanbira kanda yengbiyo akhoi di inama do hojik su akhoi gi inama oizage haijari aduna akhoi gi inama pinabiyo aduga akhoi dana inama se ref tawgi balaite ref tawraga di akhoi pau haidok basu charo akhoi harau na inama su lai min najara moi hojik su akhoi inama bu ne ngaijari inama pinabiyo Manipur prajamyam da haijari aigi inama se akhoi gi ohenbiyo aigi ibung aigi inama ref tawgi banate masa yana na nushina na ne aigi yumda purakibane na haijari mayamna si matangdi Manipur Muslim Welfare Organization MMW Headquarter Imphal gi Executive Committee gi President oina Thaupuriba SK Wajid Saha Crime Chenabana maram oiraga organization asigi membership amadi mahakna pairiba phamdagi lokthokle haina lupsigi cherol amana hairakli cherol aduna makha taribadi MMW gi advisory board athoba mifam ama tha asigi tarani pande video conferencing gi khuthangda pangthoklaba matung organization asigi constitution gi chatna kanglon gi matung ina lokthokibani hairi Tengnopal District Congress Committee gi workers kontrani pan yauna anoba member kontrataret puna miyoi humdramanga ngasi BJP Tengnopal mandal da changlaktuna makhoibu taram opgi thorama ma moregi ngamkhai wangi community hall da pangthokre thoramadu da BJP Manipur Pradesh ki President S Sarda Devi Union Minister of State External Affairs and Education Dr. R.K. Ranjan, TAN Hills Horticulture Soil Conservation ki Minister Letpau Haukip Senior Most BJP Manipur Yanglet Haukip amadi BJP ki luchingba singna sarukyaki President Sardana haikibada Congress da chahi kuntra lairam laba matung party adubu thajaraktabadagi berena luchingba BJP ki lengakpu thajaduna changlakpada makhoibu taramna okpugi thoramasi pangthokpani haiki Churachandpur District Police ki team amana ngasi nungthil Koite Village ki oil pump manakta chathakiba operation da nupi ani number 4 kg amaga konana farabasing adu Molfel Tampaktagi Mistress Bhulnaichon chahi kunthani pan mapuroiba Thangmiland amadi Mistress Bhaknaikim Kipgen chahi nipunithoi mapuroiba Thangmiland Kipgen kawi hairi Thasiki tarani pandaki Manipur ki Khuman Lampak Main Stadium da pangthoktuna lakhiba Duran Cup Jamaga kuntrama thoi edition gi Group C gi ngasi sanakhiba Chenian FC amadi Army Red Football Team gi match Panjal ani da draw chatkre ngasi sanakhiba match adu yengliba babok singda top mahau ama hapangamki babok lising ni pan hena tin khiba ngasi gi match adu gi ahan ba hap phawba team animak akan ba Mong da lamba tauna duna sanaki adubu
goal account hangdokpa ngamnakhide anisuba hap ki yankhai medi suba minute army rat ki midfielder jersey number kunmanga Lethaulen Khongsaina Army Rat ki goal account hangdoktuna Army Rat na mangzil thaduna chatkei adubo match ki apiba matamgi marfuga mapan suba minita Genian FC gi jersey number kuntaruk Julius Vincent Dukarna Army Rat ki maikai da goal ama chansinduna apiba matam phawa panjal amamamda chap manana chatkei ahapa minute taragi manungda Genian FC gi jersey number Nifan Edwin Sydney Banspoil na mari suba minita Army Rat ki maikai da goal amaga chansinduna Genian FC na ani amada mangzil thaduna chatkei Army Rat ki maikai da ki su goal adu handokna ba akan mamongda tongan ma strategy sizinaduna sanarakpana match adu ayengba miyoi singi midpham hongna khide tungda ahapa minute taruk suba minita Army Rat ki forward player jersey number tarat Liton Silna Genian FC gi maikai da match adugi aroiba goal ama chansinduna match ki matam loibada Genian FC amadi Army Rat panjal ani anida draw chatnekhibani loislakpada mare papa mohana pizari Union Minister of State R.K. Ranjan na Indo-Myanmar border manaki Howland Phai village ta chatuna yang singkhibaga loinena marine na baloi sangi makok thongba singda pautak kya supi khrei mafam kya da kontramathoi suba imalon numit thoram pangthokna khrei section ba watpana lam mapu oiriba aikhoi se yongna tanbagi phibam amada leiri haina Chief Minister N Biren na nungnangba phongdokre Sendyakta Manipuri lon athubada yaurak civil service exam singi exam center asi Imphal da tahanaba parliamenta puthoknaba sem saba loire haina Rajya Sabha gi MP ningthau Sanaja wale sembana phongdokre Lakliba ningthokaba numit phawbagi manungda 6 Potsangbam Jila Parisat ki manung chana lairiba lawmi singi phangpham thokpa har pidrabadi numit aduki ahing nongyai degi National Highway 39 thingbagi khongjang sangsin nanaba laukthokre Yaripok police na wari sanasi haina kaukhiba miyoi phajin khibabu yaningda ba phongdoktuna Yaripok khoirom laimangda laikai miyam na wakat mi phampham kre JSSM duna akan bokhongjang sangsinaba warep nakre Manipur Praja Miyamgi Laisang amu oiriba Rims Hospital asi amot patana pik thale puksel sengna lakba director sing Rims ta hek yorpaga amot pa hekta tawningbagi wakhal phawbagum tawi haina Youth Congress ki luchingba ningthozam popular na haikre Ngasigi di Times of Manipur pizza bani bidangi pau matang slow sinjare mi yang tabiri ba punamapu amana khurumjare